ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣꯁꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯑꯞꯗꯦꯠ ꯇꯧꯕꯅꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ CBSEꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 10ꯒꯤ ꯔꯤꯖꯜ ꯌꯦꯡꯅꯤꯡꯕ ꯀꯥꯡꯕꯨ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯂꯤꯡꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯁꯤꯁꯦ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯅꯦ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅꯦ ꯑꯗꯨ ꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉꯒ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯣꯜ ꯗꯥꯎꯟ ꯑꯣꯏꯔꯒ ꯃꯥꯏ ꯗꯥꯏꯔꯦꯛ ꯂꯤꯡ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯀ꯭ꯂꯥꯁ 10ꯅꯤꯀꯣ ꯃꯥꯏ ꯀ꯭ꯂꯥꯁ 10 ꯊꯥꯏꯁꯤꯗ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯅ ꯀ꯭ꯂꯥꯁ 12ꯀꯤꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ May 2ꯗ ꯉꯁꯤꯁꯤ ꯀ꯭ꯂꯥꯁ 10ꯒꯤꯗꯣ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯦ ꯑꯗꯨꯅ ꯆꯪꯉꯁꯤ ꯂꯤꯡꯁꯤꯗꯀꯣ ꯃꯥꯏ ꯀ꯭ꯂꯥꯁ 10 ꯊꯥꯕꯁꯤꯗ ꯆꯪꯉꯒ ꯃꯥꯁꯤꯗ ꯍꯥꯏꯔꯦ ꯏꯟꯇꯔ ꯌꯣꯔ ꯔꯣꯜ ꯅꯝꯕꯔ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯑꯗꯨꯗ ꯏꯟꯇꯔ ꯁ꯭ꯀꯨꯜ ꯅꯝꯕꯔ ꯏꯟꯇꯔ ꯁꯦꯟꯇꯔ ꯅꯝꯕर एंड इंटर एडमिट कार्ड ID अदु नंबर लोर मतुंदा सबमिट तौरो सबमिट तौलोरकांदा नंगी एग्जाम रिजल्ट मथन अदुम डाउनलोड तौरनी अदुगु येंगो अदुगा आइगी मैकैदिगी हाइतारे बेस्ट ऑफ लक को अमा वांगना पास तौबो ओइरो अदुगा वीडियो साइड लुसिलगे थैंक यू सो मच गाइस बाय बाय।